ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯋꯥꯔꯜ ꯕꯥꯏꯁꯥꯏꯀꯜ ꯗꯦ 2026ꯒꯤ ꯊꯧꯔꯝ ꯊꯧꯕꯥꯜ ꯕꯥꯏꯁꯥꯏꯀꯜ ꯔꯥꯏꯗꯔꯁ ꯀ꯭ꯂꯕꯅ ꯁꯥꯏꯀꯜꯒꯤ ꯈꯣꯡꯆꯠ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯕꯥꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ Cycling for a Greener Future haiba thimga loinana malem pumbada ngasi pangthoknariba World Bicycle Day gi thauram Thobal Bicycle Riders Club nasu cycle gi khongchat amaga loinana Thobal da pangthokre Sai Imphal gi Richard Assistant Director Konsam Michael na Thobal wang mataba Devi Mandoptagi lamtharaduna wangjing phawba chatluraba matung Thobal Mela Ground Community Hall da lamthungpham oikhe Cycle ki khongchat aduga mari leinana Thobal Bicycle Riders Club ki convener Samom Ragumani na haukiba chahi English singani taranipal da UN General Assembly na June ahumbu World Bicycle Day ni haina lautokhraba matung thangnaba chahi English singani taramapal da ki Thobal Bicycle Riders Club na thoramasi leptana adumak pangtoktuna lakle Dinjang kaijang daba masamo faba khunai ama semnabagi damak Thobal Bicycle Riders Club pu saugat piu ana ayek yaudana haksang phana leinabagi damak aikoina cycle thobagi hainabi semnasi haike Maruna asigumba relay si haukiba sok lisingani ga taranipanda puthi punnamakna yanagraba adugumba khongchatni aduga Thobal gi oinadi lisingani ga tarama pandagi aikoi khongchat si hauduna ngasi phawba leptana aikoi lai siguma khongchat asi aikoi gi haksang da ana ayek leitaba aikoi tingjang kaijang ba punsi ma loinabi damakta adugumba aikoi ngasi gi cycle gi adugumba relay asi janabagi damakta aikoi punna thorang togduna ngasi na phamsida pulle loinana tungda lakada miron singsu asigumba thauramasida saruk yabinaba khwai punama phumda haijabaga loinana ja tamo Michael na ngasigi asigumba lamjena si lamthabigani Manipur lenga ki school ama oiriba Waikhong Government High School da hauzik mahiroi chani humphuromna ming chanduna mahi tamlabasu school asida ningthijana mahi masing takpi tabina ba oza leitaba amadi hana leramba oza khara asigi marakta su oza transfer tokthokibadagi school asigi mahiroi singna hauzik thengnari ba khudong chadaba kaya asi athubada lengakna akhanaba thaurang lokhatuna oza watpagi awabasi kokhanbiu haina school asigi lampakta mahiroi sing amadi mama mapa singna wakat khongjang changshin khre wakat khongjang adu da saruk yaramba school asigi SMC gi president Samjet Sabam Achowna Waikhong amadi akoibada khundaminari ba asi schedule caste community oiba leita lairabana masing henba lamdamni school asi chahi kayagi mamangdagi sithaduna leurabani lamdam asigi miam amadi SMC na kanna honaduna English ngani kunmari kunmanga dagi mapung phana hingat hannaba honaduna lakle lengaki school asida thengnari ba oza watpagi awabasi lengakna kupna khanthabiduna awatpa oza athuba matamda thabirau mama mapa singi maikaidagi shu machabu school da thari basi mai masing tamhannabani arembada makhoigi matam manganana banate lengakna lairaba mahiroi singi punsi kanbiu mama mapa oiriba makhoidi machagi asada hinglibani athubada oza thabiraktuna lengaki school asi kanbiduna mahiroi singi punsi kanbiu hainasu lengaki amadi mailena ba loishangi pungning singshilakle They was asking what Panina, parents in the Amwadi who to Milami or Lansing, chamber that human resource development of water and what the Kijabam Lake. Sanction is strictly my mom lake, was asking you later Morana is conjecture alive on the Wabo. Sakari was at Arukata, Lady Bus, Hatra, Sanika, and Kaitariasibo, Minister of Gadaraba, Education Marina, Navas in the Yankson Biduna, Yagadi, Ozakara, Tabira Ganaba, Akwagi, Tarak Patarago, 8 taking a 19 Tapanga was at Tabira Ganaba. Parents ki makai de hajar chhatra singh ta kari orakan haibudu akoi parents wa mama akoi yam pakhache ba awat oja singh de thabira athuga matamda teacher wa amina class to khoe ba aduna mare na basina koi school sigi awat do insindiraga thabira na ba pai Kumbi Kendra Progressive Farmers Association na chingkhong chingya ga naknaba pham singda lau uriba thawai yauba lomi singda chathok hena thokpa makhalgi hybrid seed sing Kumbi Kendra gi wangutera khong makhale khaigi ibudau Sampaurel pakhangba community hall da lomi singda ahonggumamal da hybrid seed sing kentokre anirak suba oina pedi hybrid seed sing adu panchayati Raj Parisat Manipur gi president Lesang Them Sana Yaina sponsor togduna hectare ni furom da thanana ba lomi
ꯆꯥꯝꯃ ꯃꯨꯛꯇ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯐꯕ ꯃꯈꯜꯒꯤ ꯄꯦꯗꯤ ꯍꯥꯏꯕ꯭ꯔꯤꯗ ꯁꯤꯠ ꯑꯃꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯔꯠ ꯚꯤꯇꯥꯃꯤꯟꯁꯤꯡ ꯑꯗꯨꯅ ꯂꯧꯃꯤꯁꯤꯡꯗ ꯂꯦꯝꯅ ꯌꯦꯟꯊꯣꯛꯈꯤꯕ ꯑꯗꯨꯗ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯄꯔꯤꯁꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯜ ꯁꯅꯥꯌꯥꯏꯅ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯋꯥꯏ ꯌꯥꯎꯕ ꯂꯧꯃꯤ ꯑꯃ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯄꯤꯔꯤꯕ ꯁꯤꯠꯁꯤꯡ ꯑꯁꯤꯅ ꯆꯥꯊꯣꯛ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯕꯗ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯈꯤ ꯂꯧꯃꯤꯁꯤꯡꯕꯨ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯆꯥꯊꯣꯛ ꯐꯖꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯂꯨꯞꯁꯤꯡꯅ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯚꯤꯇꯥꯃꯤꯟꯁꯤꯡ ꯐꯧꯗ ꯆꯪꯒꯗꯕꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯦꯟ ꯀꯣꯁꯇ ꯑꯩꯈꯣꯏ ꯌꯦꯟꯊꯣꯛꯆꯩ ꯑꯗꯨꯗ ꯅꯠꯇꯅ ꯐꯔꯇꯤꯂꯥꯏꯖꯔꯅꯆꯤꯡꯕ ꯑꯗꯒꯤ ꯃꯍꯤꯛ ꯃꯇꯥꯏ ꯆꯪꯗꯅꯕ ꯐꯧꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯪꯗꯅꯕ ꯍꯤꯗꯥꯛꯁꯤꯡꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯩꯈꯣꯏ ꯌꯦꯟꯊꯣꯔꯛꯀꯅꯤ ꯐ꯭ꯔꯤ ꯑꯦꯟ ꯀꯣꯁꯇ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯅ ꯕ꯭ꯔꯦꯝꯇ ꯂꯧꯖꯔꯤ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ capsule Jolip 100% natural syrup and capsule. Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅ ꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ Dada! Ibig magkigano. Ano ba tamo? Sige yung say, next time tinacheksin na laksilaga tamo ba ni net? Dada lang si Juhar habaga am takiderbo. Asum na, mayam na machalbo ngapshan lugum. Masige yung masibu, aso yung an ko kada batagi. Next time tina ngapseli. Next time ti Juhar habating laptop na nabasim ba ni? Zaman technology siya naman na concrete katok na tinaba matamda. Kapamil ang muktihan na hinggal adli. Next TMT, strength is in the Nongsu nungsa tabak chilakpa amadi miro leizadabana imungi pot leiba thokpa farak tabaki awaba koknaba leizare miyamgi damakta potlam khuding fanglaba app Yumthong Mart delivery service su pizari download now break matungna mayam taram nokchari makha taba pauda lakliba jun manga da Thobal District Working Journalist Union amadi District Administration Thobal anina pangthokadoriba World Environment Day gi thauram mangoinana Thobal Municipal Council TMC gi sanitary staff singna Thobal DC complex ta nomagi oiba social service game ama pangthokre TMC gi leiriba sanitary staff singna TMC gi machinery kaya sejinaduna chatakhiba social service game aduga mari leinana TMC gi sanitary inspector Sagrakum Robenna TMC gi sanitary team na municipal council asina konba mafam singda luba nanbaga mari leinaba thabak khudingda miyamgi mateng pangduna lakpagum World Environment Day na lakpada Directorate of Environment and Climate Change ki miyeng makhada Thobal gi paumising amadi DC Thobal na pangthokadoriba tharomasida mateng pangba oina ngasi luba nanba kemasi pangthokpani miyamna su pukning thogatpiba oina June 5 da Thobal DC complex ta pangthokadoriba World Environment Day asida saruk yabiu haike Thobal DC office ta headquarter DC complex ta akoi lakadoriba jungi ta manga environment day ski mari leinana social service taujari haiba thoramaski mari leinana ngasi lakadoriba tangma gi pung mapan taba matamda haiba one environment day gi mari leina usa thabagi thoramasida saru yabiu haiduna Thobal Municipal Council amasung working journalist Thobal district maikaidagi miyamda noruna paujelisi pijari Guwahati da laiba Pragjyotispur University na chai khudingi lairik phaba mairoi singda manapi duna puning thogatpagi sarukama oina Thobal district da laiba handak lauthokhiba class 12 ki exam da ma kwangna phangduna mai palkraba mairoi singna manapi duna puning thogatkhre yai report da laiba Acme Higher Secondary School da pangthokhiba mahiroi sing taramna okpagi thoramadu da Pragjyotispur University gi representative Priyadarshini Laishramna English ngani kunithoi da haudokhiba university asina sei khudingi class 12 ki exam da mark cha da humfu dagi hena phangba
mahiroi-singbu memento amadi certificate piduna igai khomnaba utpaga loinana pungning thogatuna lakle University asina lebaga sigi tungi yumbiren orekadoriba mahiroi-singna mana pamjaba sinfamda mahi masing tamduna mai pakpagi lambida chatpa ngamnaba tongan ba department kaya hangdoktuna kudong saba piri haike Performing arts aina khoigi anoba ma thoidna ko Bachelor of Performing Arts khoigi classic adagi kind of folk actually khoigi degree hai tare aduga master ga hai tare ko aduga to pamanamu khoigi BA da so khoigi BA da khoigi BA gi khoigi subject history ko adagi atopa sociology adagi economics ko education si da so lei jai khoigi si yamna khoi khaijara ba da ko koina tawse top hai tare ko koigi career counseling su tawe aduga koigi si sinama koina tawsin school si koina collect tau jaraga data anang singda koina kauraga sigi koigi moi da recognition pi hai tare ko nang sing su thogat poina koi tau jabani Haujik maroiba pau amukhan pizari World Bicycle Day 2026 ki thoram Thobal Bicycle Riders Club na suk cycle ki khongchat amaga loinana Thobal da pangthukhe the power go na dia istv na pizza pau ma transmission jare miang tabiri ba singbu amka hanna khum jare